Jiribam district ki lamtai khunau khulda hangba dukan amada bom pokhai hankhibagi thodok chenaba sing marinaba singna fa bangamde haiduna district asida pung kunmari ki total shutdown sathaba haukhre shutdown asina maram oiraga jiri kethel khuntak lansikhi dukan sing thong hangna khide lambi de gari chenbagi chang hanthaki पामदब थोदोक्सिंग थोक्तनबा डिस्ट्रिक्ट असगी मफम कयादा जुरीबाम डिस्ट्रिक्ट पुलिस की पर्सनल कया नंगाक शेनबगी थबक चथरी थोदोक असगी मतांगदा जुरीबाम की एमएलए एमडी असफ उद्दीनना ngasi फावबा तुमिना लैसेलनि हाइदुना डिस्ट्रिक्ट असगी मियामना पेनदब फोंदोक नरकली एमएलए ना ngasi bawda tawriba thodok singjina ngasi bawda masana chatlaga natraga magi leidiba mina huji changchandana haiba pochi karino haiba pochi huji po akoi da response antraga ma praja mayam da khangan da basi sina takpadi ma su haiba sabuk singsida ma su yarongni haiba ge koi chingna badu leire huji leiba ji huji haiba bom po haiba du moi bom expert moi ngasi thungarani expert wi matungina haiba potu karamba explosive no haiba du gi koi ngrang police ko unajam matamda moina madu gi potu moina puthoni puthokan da tongan ba mi sung edu koi fana bagi tawni haiba ge थाजब मदी मोइना इंश्योरेंस में दिपिरे